Ngasi Lup Amana QNeT ki maramda Thijinbiduna Ngasi puthokhiba achum aran gi warol adubu QNeT Victim Association na pendaba Fongdorkali amadi QNeT Victim Association Kakching na Amuk hanna Thijilhnaingbagi apamba Phongdorkali mayam QNeT Victim Association Kakching gi warol taminasi mayam Yare QNeT Victim Association Kakching District ki maikeidagi ikai khumnaram lecturer lupna QNeT ki maramda thijinbiduna date 22 da lobikhiba achum aran gi warol adubu victim oihouraba kayagi maikeidagi pendaba kayaga loinana akanbe mamda condemn tawjari victim gi interest ama fawa engbidana side ama ke wataraga lokhiba manba ware aduna victim kayagi punsidi lukupada le taba hatuwe Supreme Court na fawa scam ni haina address over QNeT asu irai laiba mongda online based business ni hairga irai line workshin ama pikhiba asidi yamna laiba thibani atuba matamda ikai khunabata matik sarba loop asina amuka rihanna reinvestigation thijinhnaingbagi Kakching district association ni maikeidagi phongdorakli